class 3 adayawayadagi masi masana se mathang mathang swimming cycling haibse mana sanaru game khudingmakta mahakse adum mai pakpa haibadi adum medal se phanga national level da bo yawraga la eba Machina swimming sanaba machil player ni ma Austria na Europe ki Austria da sanaba phangjarure ma jo machigi matung ilakpadagi athobuna sana hobani manau nupana triathlon jidi aina sum akogi triathlon ji sum sana haningba maje lamjen ju phaba andagi cycle ju shopping ai tamba lamjen shopping ai chenba ada sanaroi sing akogi magi akogi mahesh aina ama lein pam chama triathlon sanaba ma mana fajana triathlon gi damakta di ma lamjing lamtak piraga sanaba hobane ada iroibadi angang athobasidi makhongna kabak sabak chatpada hairakpadagi ising thadare sahi ama makhai gumba adai ising thadare haitare athobuna international su sanajarure ahanba international jima Hong Kong da jutti da yawbani adu ma force ba tare laibak thidna magi cycle adu akogi sokpadagi ada semba khudung chaba leitabadagi sanabada force ba tawbani aduga ani subada mana junior triathlon akogi Saudi Arabia da chachai adaida marks keno to kunthama to suba position da laki home suboina akogi under 23 mixed ta ma Saudi Arabia da yawi kalama under ki national game se da tawduna sigumba mai pakpa si pore da equipment da su yamna depend tawi sigumba singche puning thogat piragadi akoi state ki oiragasu aduga akogi sanabagi authority sing haitare ko honagadi hena mai pakpa amadi akogi national level ta danatana international level da achaw ba olympics kumbada medal kaya porpangangani haina ina sa thamse